Manipur haibitare nauna mioi maudra nipan dengue positive oiduna mioi listing aniga chamriga marfu humdoi su kreba pausu yaurioza maruina ekoi de mari leina ba authorities singna precautionary action steps lawba yabagi matangdo yamna maru oirabra na khanjai oza kari wafam thambini dengue ki matang lego government ki directorate na khatang hai ga yade dengue ki precaution jidi akhoi myam pun lawmi na gadamne adobo akhoi na lawba hai se club na dengue ki matang da kari gumba nala seng ban natraga amor kai lawthok pok to ga yade mase collective effort am change government na mase magi manpower adagi resources myam do thadabirak pom change bako nungti ki dengue aina nahan keno to da hangja da Jenims agadi dengue na badagi medicine ward se bed ka le rakta bai mong ne ko aduna government na mase tongan ma miyeng ama yeng ga dengue ki oiba khani special package hai ga natraga special monitoring committee guma ma se ma kan da ko mase yi matang sida IMC gi kari gi adagi mahut ki leidana ko den medical department gi den club organization sing gi ko moi myam se manara ga kai kai no khara di tongan ba tangai phadab le na main tham Thakachero za loishal lakpada ekhoi maru oina Manipur da ekhoi merger agreement sige so mari leina jare aduga ekhoi Manipur da leiba crisis sing sigi hana sunaba mayam thokli ba siga mari leina ekhoi political solution porakpada awardee sing su thodang chawi haina ekhoi Manipur Human Rights Commission hana gi member ngangbam nongyai na phongdo khibo wafam silai wafam siga mari leina no zakari wafam thabi naha sing da yengadaba miyeng sina muk toan bane ado hojiti akhoi Manipur ki political situation jina angang jing se lengak leiba leita ba angang macha bo da dum neina ba yakhale ba ko sagar je mane hai adu hai ga na ko ado akhoi gi sidaida toan ba imung manung da gi horaga school college da gi ngasai gi society da even akhoi juma ai ne ko somda anchor na question hang bi ba akhoi na khumjari ba je si ba da society ki role chaw ma lawri be ngasi yeng ma mi jing do moida strike to ba natraga ma ngang si yade masi machin thire haiba natraga masi smart to jone ase masi ki support to le loi uringa tane ko aduna school gi adagi keno gi oja sing gi role se yam chawe ado moina lamdam sibo mamai marik chumna puge haiga di mado dum ngam ngani na idman thamjai hoi thagachari